Lakhipuronline puthok saba June gi tang kuntaret nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao. Assam lengakna anoba SOP puthokre akangna jila kharada numit chupa curfew aduga jila kharadana curfew gi matam komthokre. Sonai Juragulda miyoi kunmathoi ipai pugi liklamda hanjankhre. COVID vaccine dose animak kaplabadi airport amasung train station da amukana test tawbagi tangai fadaba leiraroi. Dr. Syama Prasad Mukherjee gi mapok numit ka mari lenana Jiri College da uchara thabagi thorom pangthokre. School fagadan si haiba khongjanga mari lenana Jiribam Government Higher Secondary School yengsinkre amasung Assam da ngarang nauna miyoi lisingani chatruka nifu COVID ki anuba case thengnakre. Laichada sina positive oibagi chang chada ani dasamik suino taruk oiri. Hauzik mapung oiba pau tabirase. Assam lengakna anoba SOP puthokre. Akaknaba jila kharada numit chupagi curfew aduga jila kharadana curfew gi matam komthokre. Morigao Bishanath Gwalpara jila amasung Bokaghat subdivision da numit chupagi curfew thamkre. Anoba chana pathabasigi matungina Barak Tampak ki kasara amasung Karimban jila da curfew gi matam pung ama komthoklaga numit kudingi nungthil gi pung ani dagi ayuki pung manga phawba curfew thamkre. Aduga dukan amasung lalon itiki mafam sing nungthil gi pung ama phawba hangba yaragani. Assam lenga ki Disaster Management Authority na puthokiba anoba SOP asi hayeng June gi tang 19 ningthau kaba numit ki ayuki pung manga dagi hauraga khungang amasung shahar gi lamda chap manana chanaba hauragani. Aduga makha tana lauthoktriba phawba athingba sing asi laikigani hairi. COVID ki phibam khara sapharaklaba Barak Tampak ki Hailakandi jila dadi curfew gi matam pung mari komthoklaga numit khudingi nungthil gi pung manga dagi ayuki pung manga phawba curfew thamle. Hairiba mafam asida dukan amasung lalon tiki mafam sing nungthil gi pung mari phawba hangba yaragani. Rajya asigi government amasung private school college university sing physical class tawba athingba leiri. Masigi mahutta virtual class chathagadabani hairi. Chayol gi kaithel mifam pangthokpa amasung miyam tinba thorom singdasu athingba leiri. Jila amadagi jila amada transport service ki athingba leiramba adu makhatana adumak leikigani. Sonai Juragulda miyoi kunmathoi ipai pugi liklamda hanjinkhre. Inga thagi taramangani panba thanil numit Kasar jila gi Sonai Juragulda leiba malem gi apunba meitei lining loop Khuman chawba mitei gi lamjing makhada leiriba macha manaina sillangduna laing thau sanamahi cheng hongbagi thoram pangthokre. Hairiba yaifaraba numit asida miyoi kunmathoina lup asida parei hunduna ipai pugi liklamda hanjinkhre hairi. Lala Electrical Subdivision APDCL gi pawamagi matungina subdivision asigi Hailakandi amasung RK Nagar dagi lakpa KV kuntra homdagi mai ngasi June gi tang 19 ayuki pung 10 dagi nungthil gi pung 3 phawba mutkani hairi. Hairiba matam asida Lala Subdivision sinba thungna mai mutkani haina pawa sina makhatari. Assam gi mapandagi rajya asida train amasung aeroplane da lakpa miyoi sing karigumba COVID ki vaccine dose animak kapagi valid certificate jenghallabadi makhoibo airport amasung train station da amukana test tawbagi tangai fadaba leiraroi haina Assam gi haksel amasung yaipe yumba loisangi maigi dagi thokpa cherol amada hairi. BJP ki National President JP Nadana Bhabesh Kolita amasung adhikari mayum Sarada Debibu mathang sitna Assam amasung Manipuri unit ki BJP President oina hapkhre. School fagalan si haiba khongjang asigi ahanba phase Manipur lengakna mai pakna chathakraba matungda anisuba phase ki makha tarak poina Manipur lengakna laukiba warep ki matungina Manipur gi leiriba school humpu khangatuna infrastructure repairing amadi innovation na chingba thabaksing paikhatpa haunaba Jiribam district asida education engineering wing gi miyoi ahumna sabat team ama executive engineer Konsam Victor na luchingduna laklamle. Sport verification team asida supervisor Siamchan amadi DEO Stephen Su loinarakhi. School fagaran si haiba mission gi anisuba phase oina school humpu khangatpada yauriba Jiribam Government Higher Secondary School da ngarang ayuk executive engineer Konsam Victor na luchingduna school asigi measurement tawba yauna survey tawkhi. Hiram asigi matangda paumisinga wari sanabada executive engineer Konsam Victor na asumna phongdokhi. Tang kundaru akoi ngarang tang kumanga da
कोई एजुकेशन इंजीनियरिंग विंग की टीम अमा कोई सर ऑनरेबल सीएम की मखादा स्कूल फगलनसी मिशन की सेकेंड फेज की ओइना जिरी हायर सेकेंडरी की एनी कोई डिटेल्स मैम मागी सेंगुटकदबा रिपेयरिंग तौगदबा अदगी अनौब कंस्ट्रक्शन तौगदबा दरकार लेब मैम दुगी रिपोर्ट लौबगी कोई इंजीनियर की टीम अमा ngarangsje lakchabani adu ngasi ayamba yengjara yengbasida semningai machak मैम लेरमे लेरमबसे कोइना ngasi मरिक चुंबा डिटेल्स अमा पुरगा कोई डिपार्टमेंट दा थाजलब मतुंगदा गवर्नमेंट पैसा क्याम हापकदगे हाबदुगी डिसीजन दो कोई अदम डिपार्टमेंट थाजनबन तौजरनी जिरीबाम डिस्ट्रिक्ट की कदम तलादा लेबा जिरी कॉलेज दा मास ट्री प्लांटेशन थोरममा डॉक्टर श्यामा प्रसाद मुखर्जी की मपो कुमन थोरम गमरी लेना पांथोखरे था असिगी तांग कुनहुमदोइदगी जुलाई की तांग तरुक फौबा चथागदबा उ चरा थाबगी थोरम असि बीजेपी जिरीबाम मंडल न सिंदुना पांथोकपनी थोरम असिदा के शरद कुमार सिंह चेयरमैन प्रोटोकॉल कमिटी बीजेपी मणिपुर प्रदेश ओ ब्रजमणि मैतई प्रेसिडेंट बीजेपी जिरीबाम मंडल ए अरुणा देवी प्रेसिडेंट महिला मोर्चा बीजेपी जिरीबाम मंडल के एच जमुना देवी वाइस प्रेसिडेंट महिला मोर्चा बीजेपी जिरीबाम मंडल के मांगलिमगानबी देवी जनरल सेक्रेटरी महिला मोर्चा बीजेपी जिरीबाम मंडल अमदी बीजेपी की एक्टिव मेंबर कयासु सरुक याखिबगा लोइनना जिरी कॉलेज की टीचिंग अमदी नन टीचिंग स्टाफ सिंगसु सरुक याखि थोरम असिगा मरी लेनना चेयरमैन प्रोटोकॉल कमिटी बीजेपी मणिपुर प्रदेश के शरद कुमार सिंह नहाय दिवस डॉक्टर श्यामा प्रसाद मुखर्जी ना पोखेब नुमित अदुगी हौरगा हफ्ता अमा चुपना बलिदान दिवस ने पालन तौरीबा भारतीय जनता पार्टी की अखन्नब प्रोग्राम असिदा ngasi अखोइना मास ट्री प्लांटेशन की सरुक अमा ओइना बीजेपी जिरीबाम मंडल अमदी जिरी कॉलेज की स्टाफ सिंह ओजा सिंह टीचिंग एंड नन टीचिंग स्टाफ पुनमक पुल्लगा अखोई जिरी कॉलेज की ग्राउंड से पाकतकना अखोई उ थाबगी थबगसे अखोई चथजरी जिरीबाम बीजेपी मंडल की प्रेसिडेंट ओइनाम ब्रजमणि मैतेना सुन्न फोंदोखी से पांथोकजरिबा उ सारा थाबगी थोरम से अखोई बीजेपी जिरीबाम मंडल अमदी अखोई जिरी कॉलेज की अथॉरिटी पुल्लगा अखोई पुन सिंजबनी अखोइना डिस्ट्रिक्ट की मेंग मखादा अखोइना थबगसे अखोई पांथोकजबनी अखोइना पांथोकलिबा थबगसी थोरम से अखोई हौखिबा जुन की तांग कुलहुंदोइदगी हौना अखोई हौरगा अखोई जुलाई की तांग तरुक फाउ पांथोकजगदौनी हारिबा तांग कुलहुंदोइ से अखोई लेखिद्रबा अखोई भारतीय जन संघ हौदोकपिरंबा श्यामा प्रसाद मुखर्जी की लेखिदबा नुमित से अखोई बलिदान दिवस हाइदुना भारत सिनबा थुंगना पांथोकना लागे अदुना हौजी अखोइना मागी बर्थ एनिवर्सरी और बाबागी जुलाई की तांग तरुक फाउ अखोइना उवा थौरम से अखोई चथजगदौनी सिलचर मेडिकल कॉलेज लायंग संगदगी ngarang numidang wairam pung manga da thokiba कोविड के अपडेट मतुंगिना लायंग संग असिदा कोविड लाइचर असिना मरम ओइरगा मियोय अहुम सिक्रे लाइचर असिना लायंग दुना लेबा एक्टिव केस की मसिंग चामगा कुंथ्रानि पानी मसिगी मनुंगदा होमफुमा थोइना आईसीयू दा तरामा थोइना वेंटिलेटर दा अतुगा मियोय मरफुनि थोइना ऑक्सीजन सपोर्ट तो लेरी हाइना लायंग संग असिगी वांगांग लोय डॉक्टर भास्कर गुप्ता न फोंदोकी कोविड वार्डे भर्ती आছেন 11 জন পেশেন্ট ভেন্টিলেটর সাপোর্টে আছেন এবং 82 জন পেশেন্ট অক্সিজেন সাপোর্টে আছেন গত 24 ঘন্টায় কোভিড উপসর্গ নিয়ে শিলচর মেডিকেল কলেজে 9 জন পেশেন্ট ভর্তি হয়েছেন এবং 15 জন পেশেন্ট ডিসচার্জ হয়ে গেছেন র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 6টি স্যাম্পল পজিটিভ এসেছে এবং আরটি-পিসিআর 6টি স্যাম্পল পজিটিভ এসেছে কোভিড সংক্রান্ত উপসর্গে গত 24 ঘন্টায় শিলচর মেডিকেল কলেজে 3 জন পেশেন্টের মৃত্যু হয়েছে लखीपुरना कोनबा मफम सिंगदा ngarang jun gi tang kuntaruk ta chathagi ba covid changyengda miyoi kunhumdoi covid positive oiba thengnakre ngarang kasar jila gi lakhipur sub division gi tongan ba center singda miyoi chanipan ga subna tarukta rapid antigen test changyeng pangthoki masigi manungda apunba miyoi kunhumdoi gi masada covid positive oiba thengnaki covid-19 bulletin gi matungina asam da ngarang miyoi lisingani chatrukani phugi masada कोविड पॉजिटिव ओइबा थेंगनकी पॉजिटिव ओइबगी चांग चादा 2.03 ओइरी मसिगी मनुंगदा कासार जिल्लादगी 42 हाइलाकांदी जिल्लादगी 10 अदुगा करीमगंज जिल्लादगी मियोय 53 की मसादा पॉजिटिव ओइबा थेंगनकी राज्य असिगी मियोय 3,338 फदुना हॉस्पिटल थादोखरे
layeng chathaduna leiriba active case ki masing lising kuntaret changa gahumpu mangani Assam dangarang nauna mioi kuntra homdoi laichara sina siki bagalina na siki bagi apunba masing lising mari chamriga subna ahum sukre ngarang ayuk pung tara dagi hauna Jiribam District Police Station ki multi-purpose hall da COVID-19 testing cum health checkup ama District Health Society Jiribam amadi District Police Jiribam na sinduna pangthokre pangthokiba testing cum health checkup aduda officer amadi personnel punna chamaga yankhinipan test tawbada negative ngakta phangki hairi Manipur da miyo chatret ka humpu mathoi gi masada ngarang COVID-19 positive oi bethengnakre laichat asidagi miyoi changmaga kuntra mari phaduna yumda hanki layeng chathaduna leiriba active case ki masing lising manga chatru kamari funi Manipur da ngarang laichat asina miyoi tara manga sikhi baga loinana sikhi bagi apunba masing lising amaga chamaga subna nipan sukre Bharat ke haksel amasung yaipe yumba loisange ngarang thoki ba paugi matungina hauki ba pung kunmarida laibaga sida laichada sina ngarang siki bagi masing lising amaga chamaga marfu humdoida hantharakre aroibada maroiba pau amukhanna Assam laingakna anoba SOP puthokre akaknaba jila kharada numit chupa curfew aduga jila kharadana curfew gi matam komthokre Sonai Juragulda miyoi kunmathoi ipai pugi liklamda hanjan khre COVID vaccine dose animak kaplabadi airport amasung train station da amukana test tawbagi tangai fadaba leiraroi Dr. Syama Prasad Mukherjee gi mapok numit ka mari lenana Jiri College da uchara thabagi thorom pangthokre School Fagadan si haiba khongjanga mari lenana Jiribam Government Higher Secondary School yengsin khre amasung Assam dangarang nauna miyoi lisingani chatruka nifu COVID ki anuba case thengna khre laichada sina positive oibagi chang chada 2.03 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare